ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯑꯅꯧꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯥꯏꯔꯨꯔꯕ ꯌꯨꯝꯕꯥꯜ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯁꯤꯌꯥ ꯍꯧꯕꯤꯖꯛ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯜ ꯑꯃꯗ ꯃꯔꯟ ꯃꯊꯨꯝ ꯌꯥꯝꯅ ꯂꯩꯕ ꯅꯣꯡꯗ꯭ꯔꯦꯟ ꯀꯧꯕ ꯄꯥꯈꯪ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯗ꯭ꯔꯦꯟ ꯈꯨꯜ ꯑꯗꯨꯒꯤ ꯑꯣꯏꯅ ꯁꯦꯜ ꯄꯥꯏꯕꯗ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯄ ꯈꯨꯜꯂꯥꯛꯄ ꯃꯅꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯑꯄꯣꯛꯄ ꯃꯄꯥꯕꯨꯡ ꯃꯅꯤꯗꯤ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯈꯨꯌꯥꯈꯥꯗ ꯇꯤꯟꯈ꯭ꯔꯦ꯫ ꯃꯄꯥꯕꯨꯡ ꯈꯨꯜꯂꯥꯛꯄꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯝꯕ ꯃꯔꯟ ꯃꯊꯨꯝ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯄꯨ ꯃꯆꯥꯅꯨꯄꯥ ꯅꯣꯡꯗ꯭ꯔꯦꯟꯅ ꯑꯣꯏꯍꯧꯕꯅꯤ꯫ ꯅꯣꯡꯗ꯭ꯔꯦꯟ ꯃꯥꯒꯤ ꯃꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯝꯂꯤꯕ ꯃꯔꯟ ꯃꯊꯨꯝꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯍꯩꯅ ꯁꯤꯡꯅ ꯁꯤꯖꯤꯟꯅꯗꯨꯅ ꯃꯔꯟ ꯃꯊꯨꯝ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯦꯞꯁꯤꯜꯂꯝꯃꯤ꯫ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯔꯨꯞ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯆꯥꯎꯊꯣꯏ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯆꯥꯎꯊꯣꯏꯒꯤ ꯑꯄꯣꯛꯄꯤ ꯏꯕꯦꯝꯃꯜ ꯑꯁꯤ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯆꯥꯎꯊꯣꯏꯅ ꯃꯃꯥꯒꯤ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯛꯄꯅ ꯅꯣꯡꯗ꯭ꯔꯦꯟꯒ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯃꯔꯨꯞ ꯑꯅꯤ ꯑꯁꯤ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯗꯨꯅ ꯂꯣꯏꯅꯔꯛꯄꯅ ꯍꯧꯖꯤꯛ ꯆꯥꯎꯔ ꯐꯥꯎꯕ ꯃꯔꯨꯞ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯃꯔꯨꯞ ꯑꯅꯤ ꯑꯁꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯄꯨꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯌꯨꯝꯗ ꯅꯣꯡꯗ꯭ꯔꯦꯟ ꯑꯃꯗꯤ ꯆꯥꯎꯊꯣꯏ ꯃꯔꯨꯞ ꯑꯅꯤ ꯑꯗꯨ ꯊꯕꯛꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯃꯥ ꯆꯥꯎꯕꯤ ꯑꯗꯨ ꯆꯪꯂꯛꯂꯒ ꯃꯆꯥꯅꯨꯄꯥ ꯅꯣꯡꯗ꯭ꯔꯦꯟꯗ ꯑꯁꯨꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯪꯕꯨ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤ ꯈꯜꯂꯤꯕꯒꯦ? ꯍꯧꯖꯤꯛ ꯐꯥꯎꯕꯕꯨ ꯍꯣꯏ ꯃꯥꯏ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯤꯕ ꯑꯁꯤꯕꯣ?" ꯅꯣꯡꯗ꯭ꯔꯦꯟꯗꯨ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ, "ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯩ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯅꯆꯥ ꯌꯥꯕ ꯉꯝꯈꯤꯔꯣꯏ꯫ ꯁꯣꯝꯗ ꯊꯕꯛꯀꯤ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯈꯟꯅꯔꯤ, ꯑꯗꯨꯅ ꯈꯔ ꯂꯩꯔꯒ ꯑꯣꯏꯅ ꯈꯟꯅꯔꯁꯤ ꯏꯃꯥ." ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯗꯨ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ, "ꯅꯪꯒꯤ ꯊꯕꯛ ꯑꯗꯨꯅ ꯅꯃꯥ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯨꯔꯕꯔꯣ? ꯏꯃꯥꯁꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ, ꯏꯃꯧꯅ ꯁꯦꯕꯥ ꯇꯧꯕꯗꯣ ꯄꯥꯝꯃꯤꯅꯦ, ꯏꯁꯨꯒꯥꯏꯗꯣ ꯎꯅꯤꯡꯂꯦ." "ꯏꯃꯥ, ꯅꯆꯥ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯨꯄꯤ ꯊꯤꯕ ꯄꯥꯝꯗ꯭ꯔꯤ, ꯈꯔ ꯂꯩꯔꯒ ꯑꯣꯏꯅ ꯈꯟꯅꯔꯁꯤ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥꯐꯝ ꯑꯗꯨ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯣꯡꯗ꯭ꯔꯦꯟꯗꯨ ꯃꯥꯒꯤ ꯃꯔꯨꯞ ꯆꯥꯎꯊꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ, "ꯃꯔꯣ, ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯨ, ꯑꯩ ꯏꯃꯨꯡꯗꯒꯤ ꯁꯦꯜ ꯑꯃꯨꯛꯇ ꯂꯧꯊꯣꯛꯂꯨꯈꯤꯒꯦ." ꯅꯣꯡꯗ꯭ꯔꯦꯟ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯆꯥꯎꯕꯤꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯔꯨꯞ ꯆꯥꯎꯊꯣꯏꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯊꯩ꯫ ꯑꯗꯨꯒ ꯍꯥꯏ, "ꯍꯥꯏ ꯆꯥꯎꯊꯣꯏ, ꯅꯪꯒꯤ ꯃꯔꯨꯞ ꯅꯣꯡꯗ꯭ꯔꯦꯟ ꯑꯁꯦ ꯅꯨꯄꯤ ꯊꯤꯔꯣ ꯍꯥꯏꯗꯨꯅ ꯅꯪꯅꯁꯨ ꯈꯔ ꯍꯥꯏꯌꯨꯅꯦ꯫ ꯏꯃꯨꯡ ꯑꯁꯤꯗ ꯏꯃꯧꯒꯤ ꯃꯊꯧ ꯇꯥꯔꯤ. ꯏꯆꯥꯅꯅꯦ ꯅꯪꯒꯤ ꯃꯔꯨꯞꯇ ꯅꯨꯄꯤ ꯊꯤꯅꯕ ꯈꯔ ꯇꯛꯁꯤꯜꯂꯨꯀꯣ." ꯆꯥꯎꯊꯣꯏꯅ, "ꯏꯃꯥ, ꯅꯆꯥꯅ ꯁꯣꯏꯗꯅ ꯑꯩꯒꯤ ꯃꯔꯨꯞ ꯅꯣꯡꯗ꯭ꯔꯦꯟꯗ ꯅꯨꯄꯤ ꯊꯤꯅꯕꯒꯤ ꯋꯥꯐꯝ ꯑꯗꯣ ꯍꯥꯏꯖꯒꯦ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤꯅꯦ ꯏꯃꯥꯁꯨ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ, ꯅꯪꯒꯤ ꯃꯔꯨꯞꯁꯨꯅꯦ ꯆꯪꯂꯛꯂꯅꯤ." ꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯣꯡꯗ꯭ꯔꯦꯟꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯔꯨꯞ ꯆꯥꯎꯊꯣꯏꯗ ꯁꯦꯟ ꯈꯔ ꯄꯤꯔꯒ ꯍꯥꯏ, "ꯃꯔꯨꯞ ꯆꯥꯎꯊꯣꯏ, ꯁꯦꯟꯁꯤꯡꯁꯦ ꯊꯕꯛ ꯁꯨꯔꯤꯕ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯈꯨꯠꯁꯨꯃꯟꯗꯣ ꯃꯔꯨꯞꯅ ꯈꯔ ꯄꯤꯊꯣꯛꯄꯤꯔꯝꯃꯣ, ꯑꯗꯨꯒ ꯑꯩꯁꯨ ꯍꯣꯔꯦꯟꯂꯣꯏ ꯊꯕꯛ ꯃꯐꯝꯗ ꯌꯧꯁꯤꯜꯂꯛꯀꯦ." ꯆꯥꯎꯊꯣꯏ ꯃꯥꯒꯤ ꯃꯔꯨꯞ ꯅꯣꯡꯗ꯭ꯔꯦꯟꯅ ꯄꯤꯔꯛꯂꯤꯕ ꯁꯦꯜ ꯑꯗꯨ ꯂꯧꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯍꯣꯏ ꯃꯔꯨꯞ, ꯁꯦꯟꯁꯤꯡꯁꯦ ꯑꯩꯅ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯈꯨꯠꯁꯨꯃꯟ ꯑꯗꯣ ꯊꯕꯛ ꯃꯐꯝ ꯌꯧꯕꯒ ꯄꯤꯊꯣꯛꯂꯒꯦ꯫ ꯑꯗꯣ ꯃꯔꯨꯞ ꯅꯣꯡꯗ꯭ꯔꯦꯟ, ꯏꯃꯥꯅ ꯃꯔꯨꯞꯄꯨ ꯅꯨꯄꯤ ꯊꯤꯅꯕ ꯍꯥꯏꯔꯤꯕꯁꯦ ꯑꯩꯗꯤ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯁꯨ ꯆꯥꯔꯦ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯅ ꯀꯥꯟꯅꯗꯦ ꯃꯔꯨꯞ, ꯅꯨꯄꯤ ꯑꯃ ꯌꯦꯡꯁꯤꯟꯅꯕ ꯇꯧꯔꯁꯤ." "ꯑꯍꯣꯏꯁꯦ ꯃꯔꯨꯞ, ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥꯐꯝꯁꯦ ꯀꯣꯟꯅ ꯈꯟꯅꯔꯁꯤ, ꯁꯦꯜꯗꯣ ꯍꯥꯟꯅ ꯁꯤꯟꯃꯤꯁꯤꯡꯗ ꯄꯤꯊꯣꯛꯄꯤꯔꯝꯃꯣ." "ꯀꯣꯟꯅ ꯈꯟꯅꯕꯕꯨꯗꯤ ꯌꯥꯏꯌꯦ, ꯑꯗꯨꯗ ꯃꯇꯝꯅꯗꯤꯅꯦ ꯀꯅꯥꯁꯨ ꯉꯥꯏꯗꯕꯅꯤꯀꯣ ꯃꯔꯨꯞ꯫ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ, ꯑꯗꯨꯗꯤ ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯒꯦꯀꯣ ꯃꯔꯨꯞ." ꯆꯥꯎꯊꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯗ꯭ꯔꯦꯟꯗꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯑꯩꯒꯤ ꯏꯃꯥꯒꯤ ꯑꯄꯥꯝꯕꯁꯦ ꯑꯩꯁꯨ ꯄꯥꯡꯊꯣꯛꯂꯒꯦ. ꯑꯩ ꯍꯧꯖꯤꯛ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯦ, ꯅꯨꯄꯤ ꯊꯤꯅꯕ ꯇꯧꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯗ꯭ꯔꯦꯟꯗꯨ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯈꯤ꯫
ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯅꯤ ꯅꯣꯡꯗꯦꯟ ꯃꯥꯒꯤ ꯁꯒꯣꯜ ꯑꯃꯨꯕꯤ ꯑꯗꯨ ꯇꯣꯡꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯊꯕꯛ ꯁꯨꯔꯤꯕ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨꯕꯨ ꯀꯨꯝꯅ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯟꯖꯕ ꯑꯗꯨꯅ ꯁꯦꯟ ꯌꯥꯝꯅ ꯇꯥꯟꯕ ꯉꯝꯂꯤꯕꯅꯤ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯅꯣꯡꯗꯦꯟꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯊꯥꯕꯜꯂꯩ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯔꯝꯃꯤ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯊꯥꯕꯜꯂꯩ ꯑꯁꯤ ꯃꯌꯨꯝ ꯄꯥꯜꯂꯕꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕ ꯅꯣꯡꯗꯦꯟꯅ ꯈꯪꯂꯛꯇꯨꯅ ꯊꯥꯕꯜꯂꯩꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯅ ꯂꯩꯈꯤ ꯅꯣꯡꯗꯦꯟ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯆꯥ ꯂꯩꯔꯝꯕꯤ ꯃꯧꯅꯤ ꯈꯪꯂꯛꯄꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯃꯔꯨꯞ ꯆꯥꯎꯊꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯅꯣꯡꯗꯦꯟꯅ ꯃꯥꯒꯤ ꯃꯔꯨꯞꯇ ꯍꯥꯏ ꯃꯔꯨꯞ ꯆꯥꯎꯊꯣꯏ ꯊꯥꯕꯜꯂꯩꯗꯣ ꯃꯧ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯄꯨꯔꯣꯏꯕꯒ ꯀꯥꯏꯅꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯂꯩꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯃꯥꯒ ꯅꯈꯣꯏ ꯑꯅꯤꯅ ꯅꯨꯄꯤ ꯊꯤꯔꯣ ꯍꯥꯏꯃꯟꯕꯗꯒꯤ ꯑꯩꯁꯨ ꯅꯨꯄꯤ ꯊꯤꯔꯒꯦ ꯈꯟꯗꯨꯅ ꯊꯥꯕꯜꯂꯩꯗꯣ ꯂꯩꯁꯥꯕꯤ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯅꯨꯡꯁꯤꯅꯔꯨꯕꯅꯤ ꯑꯗꯨꯒꯗꯤ ꯃꯥꯗꯤ ꯂꯩꯁꯥꯕꯤ ꯁꯥꯕ ꯑꯣꯏꯔꯝꯃꯤ ꯆꯥꯎꯊꯣꯏꯅ ꯃꯔꯨꯞ ꯅꯣꯡꯗꯦꯟ ꯊꯥꯕꯜꯂꯩꯗꯣ ꯍꯥꯟꯅ ꯐꯖꯅ ꯃꯁꯛ ꯈꯪꯗꯣꯛꯂꯒ ꯅꯨꯡꯁꯤꯅꯔꯝꯂꯗꯤ ꯐꯒꯗꯕꯅꯤ ꯃꯔꯨꯞ ꯆꯥꯎꯊꯣꯏ ꯑꯩꯁꯨ ꯍꯥꯟꯅ ꯃꯥꯒꯤ ꯃꯔꯝꯗ ꯊꯤꯖꯤꯜꯂꯨꯗ꯭ꯔꯤ ꯑꯩ ꯅꯨꯄꯤꯒ ꯑꯃꯠꯇ ꯊꯤꯔꯔꯣꯏꯒꯦ ꯈꯜꯂꯦ ꯃꯔꯨꯞ ꯅꯪꯅ ꯅꯨꯡꯁꯤꯅꯖꯕꯤ ꯊꯥꯕꯜꯂꯩꯗꯣ ꯃꯧ ꯑꯣꯏꯔꯝꯂꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯊꯤꯔꯔꯣꯏ ꯍꯥꯏꯔꯤꯕꯗꯨꯗꯤ ꯂꯥꯟꯒꯅꯤ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯃꯆꯥ ꯂꯩꯔꯕꯤ ꯅꯨꯄꯤ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯦ ꯍꯥꯏꯗꯅ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯨꯝꯅ ꯂꯣꯏꯅ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧꯔꯨ ꯅꯣꯡꯗꯦꯟꯗꯨ ꯃꯥꯒꯤ ꯃꯔꯨꯞ ꯆꯥꯎꯊꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯐꯔꯦ ꯃꯔꯨꯞ ꯑꯩ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯊꯤꯅꯕ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯆꯌꯣꯜ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯗꯦꯟꯗꯨ ꯃꯥꯒꯤ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯊꯥꯔꯤꯕ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯤꯕ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯕ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯀꯣꯏꯅ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨꯅ ꯊꯕꯛ ꯁꯨꯔꯤꯕ ꯑꯗꯨꯕꯨ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯎꯔꯝꯃꯤ ꯅꯣꯡꯗꯦꯟ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯁꯣꯝꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯕꯤꯔꯤꯕ꯭ꯔꯥ ꯍꯣꯏ ꯑꯩꯒꯤ ꯃꯤꯡꯗꯤ ꯂꯟꯂꯩꯃ ꯀꯧꯖꯩ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯃꯥꯗꯣ ꯊꯕꯛ ꯁꯨꯕ ꯌꯥꯎꯏ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯕꯅꯤ ꯂꯟꯂꯩꯃ ꯃꯃꯥꯅ ꯊꯕꯛ ꯁꯨꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯅꯣꯡꯗꯦꯟꯁꯨ ꯂꯟꯂꯩꯃꯕꯨ ꯌꯦꯡꯖꯗꯨꯅ ꯂꯩ ꯑꯁꯨꯝꯅ ꯅꯣꯡꯗꯦꯟ ꯑꯃꯗꯤ ꯂꯟꯂꯩꯃ ꯑꯅꯤ ꯑꯗꯨ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯃꯐꯝꯗ ꯊꯦꯡꯅꯕꯗꯒꯤ ꯅꯛꯁꯤꯟꯅꯔꯛꯂꯝꯃꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯩ ꯑꯁꯨꯝ ꯂꯣꯏꯅꯔꯛꯄꯅ ꯑꯃꯅ ꯑꯃꯕꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯅꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯅꯤ ꯅꯣꯡꯗꯦꯟ ꯑꯃꯗꯤ ꯂꯟꯂꯩꯃ ꯑꯅꯤ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯎꯅꯔꯝꯃꯤ ꯂꯟꯂꯩꯃꯅ ꯅꯣꯡꯗꯦꯟꯗ ꯍꯥꯏ ꯏꯕꯨꯡ ꯅꯣꯡꯗꯦꯟ ꯊꯕꯛ ꯁꯨꯐꯝꯗ ꯅꯨꯡꯇꯤꯒꯤ ꯎꯅꯗꯨꯅ ꯂꯩꯔꯕꯗꯨꯗ ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯎꯅꯁꯤ ꯍꯥꯏꯔꯤꯕꯗꯤ ꯅꯣꯡꯗꯦꯟꯅ ꯑꯃꯨꯛ ꯂꯟꯂꯩꯃ ꯊꯕꯛ ꯁꯨꯐꯝꯗ ꯎꯅꯕꯗꯣ ꯊꯕꯛ ꯁꯨꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯨꯗ ꯑꯩ ꯁꯨꯝ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯎꯅꯁꯤ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯃꯐꯝꯁꯦ ꯍꯩꯅꯗ꯭ꯔꯕ꯭ꯔꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯎꯅꯁꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤ ꯍꯥꯏꯒꯗꯕ ꯂꯩꯒꯦ ꯂꯟꯂꯩꯃ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕꯁꯤ ꯏꯃꯥꯅ ꯃꯃꯧ ꯎꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯅꯣꯡꯗꯦꯟꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯟꯂꯩꯃ ꯏꯀꯥꯏꯕꯅ ꯍꯦꯟꯃꯟꯕꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯂꯝꯗꯦ ꯂꯟꯂꯩꯃꯅ ꯀꯔꯤ ꯑꯃꯠꯇ ꯈꯨꯝꯂꯛꯇꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯅꯣꯡꯗꯦꯟꯅ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ ꯂꯟꯂꯩꯃ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯅꯪ ꯌꯥꯅꯤꯡꯗ꯭ꯔꯕ꯭ꯔꯥ ꯏꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯑꯩꯁꯨ ꯏꯁꯥꯅ ꯌꯥꯅꯤꯡꯉꯤ ꯏꯕꯨꯡ ꯂꯟꯂꯩꯃꯅ ꯃꯁꯥꯅ ꯌꯥꯅꯤꯡꯉꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯣꯡꯗꯦꯟꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯂꯟꯂꯩꯃ ꯑꯗꯨꯗꯤ ꯅꯪꯒꯤ ꯌꯨꯝꯗ ꯏꯃꯥ ꯊꯥꯔꯛꯂꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯅꯕꯒꯤ ꯋꯥꯔꯤ ꯑꯗꯣ ꯅꯪꯒꯤ ꯏꯃꯥꯒ ꯄꯥꯕꯒꯗ ꯑꯩꯒꯤ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯅꯣꯡꯗꯦꯟ ꯑꯃꯗꯤ ꯂꯟꯂꯩꯃ ꯑꯅꯤ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯟꯅꯈꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯗꯦꯟ ꯃꯥꯒꯤ ꯃꯃꯥ ꯆꯥꯎꯕꯤꯗ ꯂꯟꯂꯩꯃꯒꯤ ꯃꯌꯨꯝꯗ ꯊꯥꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯅꯣꯡꯗꯦꯟ ꯑꯃꯗꯤ ꯂꯟꯂꯩꯃ ꯑꯅꯤ ꯑꯗꯨ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯃꯃꯥ ꯆꯥꯎꯕꯤꯁꯨ ꯃꯃꯧ ꯂꯥꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯃꯅꯤ ꯃꯃꯧ ꯑꯅꯤ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯖꯩ
ꯆꯥꯎꯕꯤꯅ ꯃꯃꯧ ꯅꯨꯄꯤ ꯂꯂꯩꯃꯕꯨ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥ ꯑꯃꯒꯨꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯝꯃꯤ꯫ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯂꯂꯩꯃꯗꯨ ꯊꯥ ꯂꯦꯞꯂꯝꯃꯤ꯫ ꯃꯁꯨ ꯐꯪꯖꯒꯗꯧꯔꯦ ꯈꯟꯕꯗ ꯆꯥꯎꯕꯤꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯆꯥꯎꯕꯤꯅ ꯃꯃꯧ ꯅꯨꯄꯤ ꯂꯂꯩꯃꯗ ꯍꯥꯏ, "ꯏꯃꯥꯒꯤ ꯂꯂꯩꯃ, ꯏꯃꯧꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯌꯨꯝ ꯑꯁꯤ ꯂꯥꯏꯔꯦꯟꯕꯤ ꯑꯃ ꯂꯩꯕꯒꯨꯝꯅ ꯇꯧꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯁꯨ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯎꯕ ꯐꯪꯖꯔꯒꯅꯤ꯫ ꯃꯁꯤ ꯍꯦꯛ ꯈꯟꯕꯗꯅꯦ ꯏꯃꯥꯁꯦ ꯍꯥꯏꯐꯝ ꯍꯦꯛ ꯈꯪꯗꯉꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ"꯫ ꯃꯅꯤ ꯃꯃꯧꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯅꯣꯡꯗꯦꯟꯗꯨ ꯊꯕꯛ ꯆꯠꯅꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯗ ꯍꯥꯏ, "ꯏꯃꯥ, ꯅꯆꯥ ꯑꯃꯨꯛ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ"꯫ "ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯔꯣ, ꯌꯨꯝꯗꯅꯦ ꯉꯟꯅ ꯍꯜꯂꯛꯅꯕ ꯇꯧꯀꯣ"꯫ "ꯍꯣꯏ ꯏꯃꯥ, ꯊꯕꯛ ꯃꯌꯥꯝ ꯑꯃ ꯃꯤꯅ ꯁꯨꯔꯤꯕꯗꯣ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯌꯦꯡꯁꯤꯜꯂꯝꯂꯒ ꯑꯗꯨꯝ ꯍꯜꯂꯛꯑꯗꯕꯅꯤ"꯫ ꯅꯣꯡꯗꯦꯟꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯂꯂꯩꯃꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤ꯫ ꯂꯂꯩꯃꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯅꯦꯝ ꯆꯥꯎꯕꯤꯁꯨ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯇꯨꯅ ꯂꯩ꯫ ꯂꯂꯩꯃ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯅꯦꯝ ꯆꯥꯎꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯦꯝ ꯆꯥꯎꯕꯤ ꯑꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯂꯂꯩꯃꯅ ꯃꯅꯦꯝꯒꯤ ꯃꯁꯥ ꯑꯗꯨꯕꯨ ꯅꯣꯝꯗꯨꯅ "ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ" ꯍꯥꯏꯗꯨꯅ ꯀꯧꯖꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯂꯩꯃꯅ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯃꯥ ꯑꯗꯨꯒꯤ ꯉꯛꯁꯝꯗ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯆꯥꯎꯊꯣꯏꯗꯨ ꯆꯪꯉꯛꯂꯝꯗꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯣꯡꯗꯦꯟꯗꯨ ꯊꯕꯛ ꯃꯐꯝꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯄꯨꯕꯤꯔꯝꯃꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯣꯡꯗꯦꯟꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏ ꯂꯥꯛꯇꯨꯅ ꯅꯣꯡꯗꯦꯟꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯅꯣꯡꯗꯦꯟꯅ ꯃꯥꯒꯤ ꯃꯔꯨꯞ ꯆꯥꯎꯊꯣꯏꯗ ꯍꯥꯏ, "ꯃꯔꯨꯞ, ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯃꯔꯨꯞꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ"꯫ ꯆꯥꯎꯊꯣꯏꯅ, "ꯃꯔꯨꯞ ꯅꯣꯡꯗꯦꯟ, ꯑꯩꯕꯨ ꯀꯔꯤꯒꯤ ꯊꯥꯒꯠꯂꯤꯕꯅꯣ? ꯑꯗꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯃꯔꯨꯞꯇ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯃꯔꯨꯞꯄꯨ ꯊꯤꯔꯛꯂꯤꯕꯅꯤ"꯫ "ꯀꯔꯤ ꯄꯥꯎꯅꯣ ꯃꯔꯨꯞ? ꯃꯔꯨꯞꯅ ꯇꯝꯒꯦ ꯍꯥꯏꯔꯤꯕꯗꯣ ꯇꯝꯂꯨ"꯫ ꯆꯥꯎꯊꯣꯏꯅ ꯅꯣꯡꯗꯦꯟꯗ ꯃꯥꯒꯤ ꯃꯃꯥ ꯂꯩꯇꯕꯒꯤ ꯄꯥꯎ ꯑꯗꯨꯕꯨ ꯇꯝꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨꯕꯨ ꯇꯥꯕꯗ ꯅꯣꯡꯗꯦꯟꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯅꯣꯡꯗꯦꯟ ꯁꯥꯎꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯌꯨꯝ ꯇꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯇꯨꯡꯗ ꯆꯥꯎꯊꯣꯏꯁꯨ ꯏꯜꯂꯛꯂꯝꯃꯤ꯫ ꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯣꯡꯗꯦꯟꯗꯨ ꯁꯣꯛꯇꯨꯅ ꯁꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯔꯝꯃꯤ꯫ "ꯅꯪ ꯂꯧꯔꯨꯕꯗꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯈ꯭ꯔꯕꯤ ꯏꯃꯥꯕꯨ ꯀꯥꯏꯅꯔꯦ, ꯅꯪꯁꯨ ꯑꯩꯒꯤ ꯏꯈꯨꯠꯁꯤꯅ ꯍꯥꯠꯀꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯉꯛꯁꯝ ꯑꯗꯨꯗ ꯆꯞꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯔꯨꯞ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯆꯥꯎꯊꯣꯏꯒꯤ ꯃꯃꯥ ꯏꯕꯦꯝꯃꯜ ꯑꯅꯤꯅ ꯈꯥꯝꯂꯝꯃꯤ꯫ ꯂꯂꯩꯃꯅ ꯃꯄꯨꯔꯣꯏꯕ ꯅꯣꯡꯗꯦꯟꯗ ꯍꯥꯏ, "ꯅꯨꯄꯥ, ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯅ ꯀꯔꯤ ꯁꯣꯏꯈ꯭ꯔꯕꯒꯤ ꯅꯨꯄꯥ"꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯤꯕ ꯋꯥ ꯑꯗꯨ ꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯅꯣꯡꯗꯦꯟꯅ ꯀꯔꯤꯁꯨ ꯇꯥꯕꯤꯈꯤꯗ꯭ꯔꯤ꯫ ꯂꯂꯩꯃꯕꯨ ꯃꯥꯒꯤ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯈꯤ꯫ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯂꯂꯩꯃ ꯑꯗꯨ ꯃꯥꯒꯤ ꯄꯤꯕꯨꯡꯅꯨꯡꯗ ꯅꯥꯎꯄꯨꯔꯤꯕ ꯃꯆꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯄꯥꯝꯗ ꯍꯟꯈꯤ꯫ ꯂꯂꯩꯃꯅ ꯃꯄꯥꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯥꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯅꯤꯗ ꯇꯝꯖꯔꯝꯃꯤ꯫ ꯃꯄꯥ ꯃꯃꯥ ꯑꯅꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯜꯂꯝꯃꯤ꯫ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯂꯂꯩꯃ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧꯕꯨ ꯌꯦꯡꯂꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯈꯪꯖꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯣꯡꯗꯦꯟꯗꯨ ꯃꯃꯥ ꯀꯥꯏꯅꯕꯒꯤ ꯋꯥꯈꯜꯗ ꯂꯩꯅꯥ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯅꯣꯡꯗꯦꯟꯗꯨ ꯃꯥꯒꯤ ꯃꯔꯨꯞ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯆꯥꯎꯊꯣꯏꯒꯤ ꯃꯃꯥ ꯏꯕꯦꯝꯍꯜꯅ ꯃꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ꯫ ꯅꯣꯡꯗꯦꯟꯅ ꯅꯥꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯅꯥꯕ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯃꯍꯤ ꯑꯃꯕꯨ ꯄꯤꯊꯛꯄꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯅꯣꯡꯗꯦꯟꯗꯨ ꯇꯨꯝꯕ ꯍꯧꯒꯠꯂꯝꯗꯦ꯫ ꯅꯣꯡꯗꯦꯟ ꯃꯁꯥꯗꯨ ꯌꯥꯝꯅ ꯀꯟꯅ ꯉꯝꯂꯝꯗꯦ꯫ ꯐꯝ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯗꯦꯟꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯔꯨꯞ ꯆꯥꯎꯊꯣꯏꯗꯨ ꯆꯪꯂꯛꯂꯒ ꯍꯥꯏ, "ꯀꯩꯗꯧꯔꯦ ꯃꯔꯨꯞ, ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯗꯤ"꯫ ꯅꯣꯡꯗꯦꯟ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯁꯣꯟꯊꯈꯤꯕꯅ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯉꯝꯗ ꯉꯝꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯃꯔꯨꯞ ꯆꯥꯎꯊꯣꯏ, ꯑꯩꯒꯤ ꯏꯁꯥꯁꯦ ꯌꯥꯝꯅ ꯁꯣꯟꯊꯈ꯭ꯔꯦ, ꯑꯃꯥꯏꯕꯤ ꯑꯃꯕꯨ ꯑꯃꯨꯛꯇ ꯀꯧꯕꯤꯔꯨꯆꯣ ꯃꯔꯨꯞ"꯫ ꯆꯥꯎꯊꯣꯏꯅ, "ꯍꯣꯏ ꯃꯔꯨꯞ, ꯀꯔꯤꯁꯨ ꯋꯥꯒꯅꯨ, ꯃꯔꯨꯞ ꯅꯣꯡꯗꯦꯟꯒꯤꯗꯃꯛꯇ ꯑꯩ ꯍꯧꯖꯤꯛꯃꯛ ꯑꯃꯥꯏꯕꯤ ꯑꯗꯨꯕꯨ ꯀꯧꯔꯨꯈꯤꯒꯦ"꯫
ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯊꯣꯏꯗꯨ ꯑꯃꯥꯏꯕꯤ ꯀꯧꯕ ꯆꯠꯈ꯭ꯔꯤ꯫ ꯅꯣꯡꯗꯦꯟꯁꯨ ꯃꯥꯒꯤ ꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯄ ꯉꯝꯗꯅ ꯑꯗꯨꯃꯛ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯂꯩꯔꯕ ꯇꯨꯡꯗ ꯃꯥꯒꯤ ꯃꯔꯨꯞ ꯆꯥꯎꯊꯣꯏ ꯑꯗꯨ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏ, "ꯃꯔꯨꯞ, ꯑꯃꯥꯏꯕꯤ ꯑꯗꯣ ꯃꯤꯒꯤ ꯑꯔꯨꯕ ꯊꯧ ꯑꯃ ꯇꯧꯒꯗꯕ ꯂꯩ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤ꯫ ꯃꯁꯥ ꯂꯥꯛꯇ꯭ꯔꯕꯁꯨ ꯍꯤꯗꯥꯛ ꯃꯍꯤ ꯑꯃ ꯄꯤꯔꯛꯂꯤ꯫ ꯃꯁꯤ ꯊꯛꯂꯒ ꯑꯗꯨꯝ ꯐꯔꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯑꯦ ꯃꯔꯨꯞ." ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯆꯥꯎꯊꯣꯏꯅ ꯃꯥꯒꯤ ꯃꯔꯨꯞ ꯅꯣꯡꯗꯦꯟꯗ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯄꯤꯔꯛꯈꯤꯕ ꯍꯤꯗꯥꯛ ꯃꯍꯤ ꯑꯗꯨꯕꯨ ꯄꯤꯊꯛꯂꯝꯃꯤ꯫ ꯃꯍꯤ ꯑꯗꯨ ꯊꯛꯄꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯣꯡꯗꯦꯟꯁꯨ ꯑꯁꯤꯕ ꯑꯃꯒꯨꯝ ꯇꯥꯗꯨꯅ ꯂꯩꯈꯤ꯫ ꯅꯨꯃꯤꯠ 4-5ꯅꯤ ꯁꯨꯖꯤꯜꯂꯛꯂꯤ ꯅꯣꯡꯗꯦꯟꯅ ꯃꯥꯒꯤ ꯐꯝ ꯑꯗꯨꯗ ꯃꯁꯥ ꯉꯝꯗꯅ ꯇꯥꯗꯨꯅ ꯂꯩꯔꯛꯄ꯫ ꯅꯣꯡꯗꯦꯟ ꯃꯁꯥ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯖꯩ꯫ ꯑꯍꯤꯡꯒꯤ ꯃꯤ ꯄꯨꯝꯕ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯝꯅꯤ꯫ ꯂꯂꯩꯃꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗ ꯃꯄꯨꯔꯣꯏꯕ ꯅꯣꯡꯗꯦꯟ ꯑꯗꯨ ꯆꯥꯎꯔꯕ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯄꯥꯟꯗ ꯁꯤꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯎꯕꯗ ꯂꯂꯩꯃ ꯆꯦꯟꯁꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕ ꯅꯣꯡꯗꯦꯟꯕꯨ ꯀꯞꯂꯗꯨꯅ ꯈꯣꯝꯀꯠꯆꯩ ꯑꯗꯨꯒ ꯍꯥꯏ, "ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯝꯂꯤꯕ ꯑꯁꯤꯕꯣ? ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗ ꯆꯠꯂꯤꯕꯅꯣ? ꯄꯤꯛꯂꯤꯕ ꯅꯆꯥꯁꯤꯒ ꯑꯩꯒ ꯀꯝꯗꯧꯅ ꯍꯤꯡꯉꯧ ꯍꯥꯏꯕꯅꯣ?" ꯂꯂꯩꯃꯗꯨ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯇꯨꯅ ꯃꯄꯨꯔꯣꯏꯕ ꯅꯣꯡꯗꯦꯟꯕꯨ ꯀꯧꯖꯔꯤ꯫ ꯑꯗꯨꯝꯅ ꯂꯂꯩꯃꯅ ꯃꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟ ꯑꯗꯨꯗ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯤꯕ ꯑꯗꯨ ꯇꯥꯏꯕꯪ ꯐꯥꯎꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯒ ꯃꯄꯥꯒ ꯑꯅꯤ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯂꯂꯩꯃꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯆꯥꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯂꯂꯩꯃꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯏꯃꯥꯒꯤ ꯂꯂꯩꯃ, ꯏꯆꯥꯕꯨ ꯀꯔꯤ ꯐꯠꯇꯕ ꯃꯪꯒ ꯃꯪꯂꯨꯔꯕꯒꯦ? ꯏꯆꯥꯅ ꯑꯗꯨ ꯀꯟꯅ ꯀꯞꯂꯤꯕ ꯑꯗꯨꯕꯣ?" ꯂꯂꯩꯃꯗꯨ ꯃꯥꯒꯤ ꯅꯥꯀꯟꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯌꯦꯡꯖꯩ ꯑꯗꯨꯒ ꯃꯃꯥꯗ ꯍꯥꯏ, "ꯏꯃꯥ, ꯅꯆꯥ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯏꯄꯨꯔꯣꯏꯕꯅ ꯄꯤꯛꯂꯤꯕ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯒ ꯑꯩꯒ ꯊꯥꯗꯣꯛꯂꯝꯂꯒ ꯆꯥꯎꯔꯕ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯄꯥꯟꯗ ꯁꯤꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯠꯇꯦ ꯏꯃꯥ, ꯃꯥꯕꯨ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕ ꯖꯥꯠꯅꯣ ꯏꯃꯥ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯆꯩ꯫ ꯃꯃꯥꯅ ꯀꯞꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯂꯂꯩꯃꯕꯨ ꯀꯣꯟꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯣ ꯀꯔꯤꯁꯨ ꯇꯧꯔꯝꯂꯣꯏ꯫ ꯏꯆꯥꯅꯅꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯃꯪ ꯑꯗꯣ ꯃꯪꯕ ꯑꯣꯏꯔꯤꯅꯤ, ꯀꯔꯤꯁꯨ ꯈꯟꯖꯤꯟꯒꯅꯨꯁꯦ." ꯃꯆꯥꯅꯨꯄꯤ ꯂꯂꯩꯃꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯄꯥꯅ ꯍꯥꯏ, "ꯏꯄꯥꯒꯤ ꯂꯂꯩꯃ, ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯏꯄꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯇꯨꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯅꯣꯡꯗꯦꯟ ꯑꯗꯣ ꯀꯔꯤ ꯀꯝꯗꯧꯔꯤ ꯍꯥꯏꯕ ꯑꯗꯣ ꯌꯦꯡꯁꯤꯜꯂꯨꯁꯤ꯫ ꯃꯪꯗ ꯐꯠꯇꯕ ꯎꯕ ꯑꯗꯨꯒꯤꯕꯨ ꯑꯗꯨꯝꯅ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ, "ꯑꯍꯥꯏ ꯃꯃꯥ, ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯅꯁꯨ ꯑꯄꯤꯛꯄ ꯑꯁꯤꯒ ꯇꯨꯝꯐꯝ ꯈꯪꯂꯔꯣꯏ꯫ ꯅꯪꯁꯨ ꯅꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯇꯨꯝꯂꯣꯀꯣ꯫ ꯏꯁꯨꯅ ꯍꯧꯔꯛꯂꯒꯅꯦ ꯁꯦꯟꯅꯅꯕ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯐꯖꯅ ꯑꯃꯨꯛꯇ ꯄꯣꯊꯥꯍꯜꯂꯨ." ꯋꯥ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯄꯥꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯃꯃꯥ ꯃꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯃꯍꯩ ꯇꯨꯝꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯂꯂꯩꯃ ꯑꯄꯤꯛꯄ ꯃꯆꯥ ꯑꯗꯨ ꯃꯃꯥꯗ ꯁꯤꯟꯅꯔꯝꯂꯒ ꯃꯄꯥꯒ ꯃꯈꯣꯏ ꯑꯅꯤ ꯃꯄꯨꯔꯣꯏꯕ ꯅꯣꯡꯗꯦꯟꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯅꯣꯡꯗꯦꯟꯒꯤ ꯌꯨꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯊꯣꯡ ꯑꯗꯨ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯂꯩꯃꯅ ꯃꯄꯨꯔꯣꯏꯕ ꯅꯣꯡꯗꯦꯟꯕꯨ ꯀꯧꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕ ꯅꯣꯡꯗꯦꯟꯅꯗꯤ ꯈꯨꯝꯂꯛꯂꯝꯗꯦ꯫ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯂꯂꯩꯃꯒꯤ ꯃꯄꯥꯅ ꯂꯂꯩꯃꯗ ꯍꯥꯏ, "ꯏꯄꯥꯒꯤ ꯂꯂꯩꯃ, ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯦ ꯍꯥꯡꯂꯤꯕ ꯑꯁꯤꯅꯗꯤ ꯏꯃꯨꯡꯗ ꯃꯤ ꯂꯩꯔꯝꯒꯅꯤ꯫ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯂꯨꯆꯣ." ꯂꯂꯩꯃꯁꯨ ꯃꯄꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯃꯄꯨꯔꯣꯏꯕ ꯅꯣꯡꯗꯦꯟꯕꯨ ꯀꯧꯖꯔꯝꯃꯤ ꯑꯗꯨꯕꯨ ꯈꯨꯝꯂꯛꯂꯝꯗꯦ꯫ ꯃꯃꯩ ꯊꯪꯗ ꯃꯄꯨꯔꯣꯏꯕꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯄꯨꯔꯣꯏꯕ ꯅꯣꯡꯗꯦꯟ ꯑꯗꯨ ꯑꯁꯤꯕ ꯑꯃꯒꯨꯝꯅ ꯂꯩꯔꯝꯂꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯂꯩꯃ ꯄꯥꯈꯠꯅ ꯍꯧꯅ ꯂꯥꯎꯅ ꯃꯄꯨꯔꯣꯏꯕꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯟꯖꯩ꯫ ꯑꯗꯨꯒ ꯃꯄꯥꯟꯗ ꯃꯆꯥꯅꯨꯄꯤꯕꯨ ꯉꯥꯏꯍꯧꯔꯤꯕ ꯃꯄꯥ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯂꯩꯃꯒꯤ ꯃꯄꯥꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝꯗ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯉꯛꯉꯛꯂꯝꯃꯤ꯫ ꯂꯂꯩꯃ ꯀꯞꯂꯗꯨꯅ ꯃꯄꯨꯔꯣꯏꯕ ꯅꯣꯡꯗꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯑꯣ, ꯅꯪꯅ ꯑꯁꯨꯝꯅ ꯋꯥꯅ ꯂꯩꯕ ꯑꯁꯤꯅ
ꯋꯥꯔꯗꯨꯅ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯏꯐꯝꯗ ꯅꯪꯒꯤ ꯑꯋꯥꯕ ꯁꯛꯇꯝ ꯑꯗꯣ ꯈꯪꯍꯜꯂꯝꯂꯤꯕ ꯑꯣꯏꯔꯦꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯑꯦ ꯅꯍꯥꯛ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯌꯦ ꯅꯨꯄꯥ ꯁꯦ ꯃꯤꯠ ꯄꯥꯡꯉꯨ ꯑꯩ ꯂꯥꯛꯑꯦ ꯅꯨꯄꯥ ꯃꯆꯥꯅꯨꯄꯤꯅ ꯀꯞꯄ ꯑꯗꯨ ꯎꯔꯒ ꯂꯂꯩꯃꯒꯤ ꯃꯄꯥꯅ ꯏꯄꯥꯒꯤ ꯂꯂꯩꯃ ꯏꯄꯥ ꯌꯦꯡꯒꯦꯁꯤ ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯏꯄꯥ ꯂꯩꯔꯤꯕꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡ ꯅꯨꯄꯥ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯐꯤꯕꯝ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯦꯡꯂꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯕꯦꯕꯥ ꯏꯃꯥꯎ ꯅꯨꯄꯥꯁꯦ ꯐꯤꯕꯝ ꯈꯔ ꯂꯨꯔꯤ ꯑꯗꯨꯅ ꯌꯨꯝꯗ ꯄꯨꯗꯨꯅ ꯑꯃꯥꯏꯕ ꯑꯃꯒ ꯇꯥꯟꯅꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯂꯩꯃ ꯑꯃꯗꯤ ꯃꯄꯥꯒ ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯗ꯭ꯔꯦꯟꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯈꯤ ꯂꯂꯩꯃ ꯍꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯔꯨꯞ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯆꯥꯎꯊꯣꯏꯒꯤ ꯃꯃꯥ ꯏꯕꯦꯝꯃꯜ ꯑꯅꯤ ꯑꯗꯨ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯣꯡꯗ꯭ꯔꯦꯟꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯗ꯭ꯔꯤ ꯅꯣꯡꯗ꯭ꯔꯦꯟꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯃꯕꯨꯛꯅꯤꯡꯗꯁꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯆꯥꯎꯊꯣꯏꯅ ꯃꯃꯥ ꯏꯕꯦꯝꯃꯟꯗ ꯍꯥꯏ ꯏꯃꯥ ꯃꯔꯨꯞ ꯅꯣꯡꯗ꯭ꯔꯦꯟꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯗ꯭ꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯃꯔꯨꯞ ꯅꯣꯡꯗ꯭ꯔꯦꯟ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕꯖꯥꯠꯂꯥ ꯃꯃꯥ ꯏꯕꯦꯝꯃꯟꯅ ꯌꯨꯝ ꯑꯁꯤꯒꯤꯅꯦ ꯑꯀꯣꯏꯕꯗꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯈꯤꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯆꯪꯗꯨꯅ ꯅꯣꯡꯗ꯭ꯔꯦꯟꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯗ꯭ꯔꯦꯟꯗꯤ ꯊꯤꯕ ꯐꯪꯂꯝꯗꯦ ꯅꯣꯡꯗ꯭ꯔꯦꯟꯗꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯇ꯭ꯔꯦ ꯈꯪꯂꯕ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯌꯦꯡꯅꯗꯨꯅ ꯑꯉꯥꯎꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯣꯡꯗ꯭ꯔꯦꯟꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯂꯂꯩꯃꯒꯤ ꯌꯨꯝꯗ ꯂꯩꯗꯨꯅ ꯃꯥꯒꯤ ꯑꯅꯥꯕ ꯑꯗꯨ ꯐꯖꯅ ꯌꯦꯡꯂꯝꯃꯤ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯗ꯭ꯔꯦꯟꯁꯨ ꯍꯥꯟꯅꯒꯨꯝꯅ ꯃꯁꯥꯗꯨ ꯐꯒꯠꯂꯛꯂꯝꯃꯤ ꯅꯣꯡꯗ꯭ꯔꯦꯟꯗꯨ ꯃꯊꯟꯇ ꯍꯥꯏꯖꯩ ꯀꯔꯤꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯃꯥꯅ ꯂꯩꯈꯤꯗꯕ ꯑꯃꯗꯤ ꯑꯩꯒꯤ ꯊꯋꯥꯏꯕꯨꯁꯨ ꯃꯥꯡꯍꯜꯂꯒꯦ ꯇꯧꯕ ꯑꯗꯣ ꯄꯨꯝꯅꯃꯛ ꯂꯂꯩꯃꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯑꯩꯒꯤ ꯌꯨꯝꯗ ꯍꯦꯛ ꯂꯥꯛꯈꯤꯕꯗꯒꯤꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯊꯥꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯁꯤꯗꯅ ꯂꯂꯩꯃꯅ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯑꯃꯨꯛ ꯀꯟꯕꯤꯔꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯑꯩ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯗ꯭ꯔꯦꯟꯗꯨ ꯃꯊꯟꯇ ꯎꯪꯗꯨꯅ ꯐꯝꯂꯤ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯈꯜꯂꯤ ꯇꯁꯦꯡꯕꯗꯤ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯁꯤꯜꯂꯤꯕ ꯑꯁꯤ ꯑꯇꯩ ꯀꯅꯥꯅꯁꯨ ꯅꯠꯇꯦ ꯃꯥꯒꯤ ꯃꯔꯨꯞ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯆꯥꯎꯊꯣꯏꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯏꯕꯦꯝꯃꯜ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅꯅꯤ ꯆꯥꯎꯊꯣꯏꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯏꯕꯦꯝꯃꯜ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ ꯆꯥꯎꯊꯣꯏꯒꯤ ꯃꯃꯥ ꯏꯕꯦꯝꯃꯜ ꯑꯁꯤ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯄꯥꯕꯨꯡ ꯈꯨꯜꯂꯥꯛꯄ ꯃꯅꯤꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯩꯕ ꯅꯨꯄꯤ ꯑꯃꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟꯁꯨ ꯄꯣꯛꯇ꯭ꯔꯤ ꯈꯨꯜꯂꯥꯛꯄ ꯃꯅꯤ ꯑꯃꯗꯤ ꯏꯕꯦꯝꯃꯜ ꯃꯈꯣꯏ ꯑꯅꯤ ꯂꯣꯟꯅ ꯃꯔꯤ ꯂꯩꯅꯔꯛꯈꯤ ꯅꯣꯡꯃ ꯏꯕꯦꯝꯃꯜꯅ ꯈꯨꯜꯂꯥꯛꯄꯗ ꯑꯁꯨꯝꯅ ꯍꯥꯏ ꯑꯩ ꯍꯧꯖꯤꯛ ꯊꯥ ꯂꯦꯞꯂꯤ ꯈꯨꯜꯂꯥꯛꯄꯒꯤ ꯑꯉꯥꯡꯒꯤ ꯃꯃꯥ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯤ ꯏꯕꯦꯝꯃꯜꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯈꯨꯜꯂꯥꯛꯄ ꯃꯅꯤꯅ ꯁꯥꯎꯅ ꯍꯥꯏ ꯍꯧꯖꯤꯛ ꯑꯩꯒꯤ ꯅꯨꯄꯤ ꯆꯥꯎꯕꯤ ꯃꯃꯥ ꯑꯃ ꯑꯣꯏꯒꯗꯧꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯟꯕ ꯃꯔꯤꯗꯨꯒꯤ ꯑꯣꯏꯔꯛꯄ ꯑꯉꯥꯡ ꯑꯗꯣ ꯃꯥꯡꯍꯟꯈꯣ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯗꯣ ꯑꯩꯒꯤ ꯏꯆꯥꯅ ꯍꯦꯛ ꯍꯥꯏꯔꯛꯂꯕ ꯅꯪꯕꯨ ꯑꯩꯒꯤ ꯏꯈꯨꯠꯁꯤꯃꯛꯅ ꯍꯥꯠꯀꯅꯤ ꯈꯨꯜꯂꯥꯛꯄꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯕꯦꯝꯃꯜ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯏ ꯑꯉꯥꯡ ꯑꯁꯦ ꯈꯨꯜꯂꯥꯛꯄꯒꯤ ꯑꯉꯥꯡꯅꯤ ꯍꯥꯏꯕ ꯑꯩ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯍꯩꯖꯔꯣꯏ ꯑꯩꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯅꯥꯎꯄꯨꯔꯤꯕ ꯑꯉꯥꯡ ꯑꯁꯦ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯃꯥꯡꯍꯟꯕꯗꯤ ꯉꯝꯖꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯑꯉꯥꯡ ꯑꯁꯤꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯏꯆꯥꯕꯨ ꯃꯃꯥ ꯑꯩꯅ ꯆꯥꯎꯅꯅꯕ ꯌꯣꯛꯆꯕꯒꯤ ꯑꯌꯥꯕ ꯑꯗꯣ ꯈꯨꯜꯂꯥꯛꯄꯅ ꯄꯤꯕꯤꯌꯨ ꯏꯕꯦꯝꯃꯜꯅ ꯍꯥꯏꯖꯔꯤꯕ ꯋꯥ ꯑꯗꯨ ꯈꯨꯜꯂꯥꯛꯄ ꯃꯅꯤꯅ ꯌꯥꯔꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯌꯨꯝꯗ ꯏꯕꯦꯝꯃꯜꯕꯨ ꯊꯕꯛ ꯁꯨꯍꯟꯗꯨꯅ ꯊꯝꯂꯝꯃꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯏꯕꯦꯝꯃꯜꯗꯨ ꯃꯆꯥꯅꯨꯄꯥ ꯆꯥꯎꯊꯣꯏꯕꯨ ꯄꯣꯛꯂꯝꯃꯤ ꯏꯕꯦꯝꯃꯜꯅ ꯑꯉꯥꯡ ꯄꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯨꯜꯂꯥꯛꯄꯒꯤ ꯂꯣꯏꯅꯕꯤ ꯆꯥꯎꯕꯤꯁꯨ ꯃꯆꯥꯅꯨꯄꯥ ꯅꯣꯡꯗ꯭ꯔꯦꯟꯕꯨ ꯄꯣꯛꯂꯝꯃꯤ ꯏꯕꯦꯝꯃꯜ ꯃꯆꯥꯅꯨꯄꯥ ꯆꯥꯎꯊꯣꯏ ꯑꯗꯨ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯑꯗꯨ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇ ꯃꯆꯥꯕꯨ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯂꯛꯈꯤ ꯃꯆꯥꯅꯨꯄꯥ ꯆꯥꯎꯊꯣꯏꯅ ꯆꯍꯤ 4-5 ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯨꯜꯂꯥꯛꯄꯒꯤ ꯌꯨꯝꯗ
ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯗ ꯃꯆꯥꯅꯨꯄꯥ ꯆꯥꯎꯊꯣꯏꯕꯨꯁꯨ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯅꯣꯡꯗ꯭ꯔꯦꯟ ꯃꯈꯣꯏ ꯑꯅꯤ ꯃꯔꯨꯞ ꯑꯣꯏꯔꯛꯈꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯈꯨꯂꯥꯛꯄ ꯃꯅꯤꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯈꯨꯂꯥꯛꯄ ꯃꯅꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯏꯕꯦꯝꯃꯟꯕꯨ ꯆꯥꯎꯕꯤꯅ ꯃꯥꯒꯤ ꯌꯨꯝꯗ ꯊꯕꯛ ꯑꯗꯨꯃꯛ ꯁꯨꯍꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯏꯕꯦꯝꯃꯟꯗꯨ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯏꯕꯦꯝꯃꯟꯅ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏ, "ꯏꯃꯥ ꯑꯃꯥꯏꯕꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯆꯥꯎꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯅꯣꯡꯗ꯭ꯔꯦꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ." ꯑꯃꯥꯏꯕꯤ ꯑꯗꯨꯁꯨ ꯏꯕꯦꯝꯃꯟꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯃꯤꯠ ꯆꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯥꯏꯕꯤ ꯑꯗꯨ ꯃꯃꯤꯠ ꯇꯝꯅ ꯄꯥꯡꯊꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯤ ꯌꯥꯝꯅ ꯑꯋꯥꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯒꯅꯤ, ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯉꯥꯛꯇ ꯑꯣꯏꯒꯅꯤꯗꯣ." ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯏꯕꯦꯝꯃꯟ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯑꯋꯥꯃꯟ ꯈꯔꯕꯨ ꯀꯠꯂꯝꯂꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈꯤ꯫ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯄꯨꯝꯕ ꯃꯆꯥꯅꯨꯄꯥ ꯆꯥꯎꯊꯣꯏꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯐꯝꯗ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯕꯦꯝꯃꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯂꯤ, "ꯏꯃꯥꯒꯤ ꯆꯥꯎꯊꯣꯏ, ꯏꯆꯥꯗ ꯉꯁꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯏꯃꯥ ꯏꯆꯥ ꯅꯠꯇꯕ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ." ꯆꯥꯎꯊꯣꯏꯁꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏ, "ꯅꯆꯥ ꯑꯩꯒꯤꯗꯃꯛꯇ ꯏꯃꯥꯅ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯌꯥꯝꯂꯛ ꯑꯁꯤꯗ ꯋꯥꯅ ꯅꯆꯥꯕꯨ ꯄꯣꯛꯄꯤꯗꯨꯅ ꯆꯥꯎꯅꯅꯕ ꯌꯣꯛꯄꯤꯔꯛꯄꯅꯤ꯫ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯈꯨꯂꯥꯛꯄ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨꯁꯨ ꯑꯩꯅ ꯇꯨꯝꯅ ꯃꯥꯡꯍꯟꯒꯅꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯔꯟ ꯃꯊꯨꯝ ꯄꯨꯝꯕ ꯏꯃꯥ ꯏꯆꯥꯒꯤ ꯑꯣꯏꯒꯅꯤ." ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯆꯥꯎꯊꯣꯏꯅ ꯃꯥꯒꯤ ꯃꯔꯨꯞ ꯅꯣꯡꯗ꯭ꯔꯦꯟ ꯑꯁꯤ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯕ ꯈꯪꯂꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯍꯥꯏꯗꯣꯛꯇꯅ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯅꯨꯡꯁꯤꯅꯅ ꯑꯗꯨꯃꯛ ꯑꯁꯦꯡꯕ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯇꯝ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯗ꯭ꯔꯦꯟ ꯑꯃꯗꯤ ꯆꯥꯎꯊꯣꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯎꯕ ꯁꯥꯔꯦ ꯐꯥꯔꯛꯂꯝꯃꯤ꯫ ꯅꯣꯡꯗ꯭ꯔꯦꯟꯗꯤ ꯃꯄꯥꯅ ꯃꯔꯟ ꯃꯊꯨꯝ ꯃꯌꯥꯝ ꯑꯃ ꯊꯝꯂꯝꯕꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯎꯊꯣꯏꯗꯤ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯊꯕꯛ ꯁꯨꯕ ꯁꯤꯟꯃꯤꯁꯤꯡꯕꯨ ꯄꯥꯟꯅꯗꯨꯅ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯗ꯭ꯔꯦꯟꯗꯨ ꯃꯃꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏꯗꯤ ꯃꯥꯒꯤ ꯅꯤꯡꯕ ꯑꯗꯨ ꯊꯨꯡꯗ꯭ꯔꯤꯕꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯕꯒꯤ ꯋꯥꯈꯜ ꯆꯪꯂꯝꯗꯦ꯫ ꯏꯕꯦꯝꯃꯟ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯆꯥꯎꯊꯣꯏ ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯂꯣꯏꯅꯔꯒ ꯈꯨꯂꯥꯛꯄꯒꯤ ꯏꯃꯨꯡꯕꯨ ꯇꯨꯝꯅ ꯃꯥꯡꯍꯟꯅꯕ ꯂꯥꯂꯣꯡ ꯀꯌా ꯑꯃꯁꯨ ꯊꯤꯔꯝꯃꯤ꯫ ꯃꯃꯩꯊꯪꯗꯗꯤ ꯐꯠꯇ꯭ꯔꯕ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯊꯣꯏꯅ ꯐꯠꯇ꯭ꯔꯕ ꯑꯃꯥꯏꯕ ꯑꯗꯨꯗ ꯍꯥꯏ, "ꯑꯣꯖꯥ ꯑꯃꯥꯏꯕ, ꯈꯨꯂꯥꯛꯄꯒꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯇꯨꯝꯅ ꯃꯥꯡꯍꯟꯅꯅꯕ ꯑꯃꯥꯏꯕꯅ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨ꯫ ꯅꯆꯥꯅ ꯑꯋꯥꯃꯜ ꯑꯣꯏꯅ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯀꯠꯆꯒꯅꯤ." ꯐꯠꯇ꯭ꯔꯕ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯊꯕꯛ ꯑꯗꯨꯕꯨ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯌꯥꯔꯛꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯑꯃꯨꯛ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏ, "ꯅꯨꯄꯥ ꯃꯆꯥ, ꯅꯪꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯂꯥꯛꯄꯒꯤ ꯏꯃꯨꯡ ꯑꯗꯨꯕꯨ ꯃꯥꯡꯍꯟꯅꯕ ꯂꯩꯋꯥ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯃꯍꯤ ꯃꯌꯥꯏ ꯌꯥꯝꯅ ꯀꯟꯕꯤ ꯃꯧ ꯑꯗꯨ ꯂꯩꯕꯅ ꯁꯤꯗ ꯄꯥꯜꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯕ ꯁꯤꯜꯂꯨ, ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯗꯨ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯌꯥꯔꯒꯅꯤ." ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯆꯥꯎꯊꯣꯏꯅ, "ꯑꯣꯖꯥ ꯑꯃꯥꯏꯕ, ꯅꯨꯄꯤ ꯑꯗꯣ ꯇꯥꯟꯊꯣꯛꯄꯒꯤꯗꯤ ꯑꯔꯥꯏꯕꯅꯤ, ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯈꯤꯅꯕ ꯑꯩ ꯁꯤꯟꯖꯒꯦ꯫ ꯑꯣꯖꯥ ꯑꯃꯥꯏꯕꯒꯤ ꯑꯋꯥꯃꯟ ꯀꯠꯆꯔꯝꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯟ ꯈꯔꯕꯨ ꯄꯨꯊꯣꯛꯇꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯀꯠꯂꯝꯃꯤ꯫ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯏꯕꯦꯝꯍꯜ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯂꯜꯂꯩꯃꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯕ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯏꯕꯦꯝꯍꯜꯅ ꯃꯆꯥꯅꯨꯄꯥ ꯆꯥꯎꯊꯣꯏꯗ ꯍꯥꯏ, "ꯏꯃꯥꯒꯤ ꯆꯥꯎꯊꯣꯏ, ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯃꯥ ꯆꯥꯎꯕꯤ ꯑꯁꯦ ꯏꯃꯥ ꯏꯆꯥꯅ ꯍꯥꯠꯂꯁꯤ, ꯑꯗꯨꯒ ꯆꯥꯎꯕꯤ ꯍꯥꯠꯄꯒꯤ ꯃꯔꯥꯅ ꯂꯜꯂꯩꯃꯗ ꯇꯩꯁꯤꯜꯂꯁꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯜꯂꯩꯃꯕꯨ ꯁꯣꯏꯗꯅ ꯅꯣꯡꯗ꯭ꯔꯦꯟꯅ ꯇꯥꯟꯊꯣꯛꯈ꯭ꯔꯒꯅꯤ."
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯗ꯭ꯔꯦꯟꯅ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯧꯗꯨꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗ ꯆꯥꯎꯊꯣꯏꯗꯨ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯃꯥ ꯆꯥꯎꯕꯤ ꯑꯗꯨ ꯃꯉꯛ ꯃꯦꯠꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯅꯥꯁꯨ ꯈꯪꯗ꯭ꯔꯤꯉꯩ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥꯟꯗ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯂꯜꯂꯩꯃꯗꯨ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯅꯦꯝꯕꯨ ꯀꯧꯔꯝꯃꯤ꯫ ꯀꯧꯕ ꯑꯗꯨ ꯇꯥꯗ꯭ꯔꯕ ꯑꯗꯨꯗ ꯃꯅꯦꯝꯒꯤ ꯉꯛꯁꯝ ꯑꯗꯨꯗ ꯃꯤꯍꯨꯜ ꯂꯩꯔꯤꯕꯔꯥ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯊꯝꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯅꯦꯝ ꯑꯗꯨ ꯃꯤꯍꯨꯜ ꯍꯨꯟꯗ꯭ꯔꯤ꯫ ꯃꯅꯦꯝ ꯑꯗꯨ ꯃꯤꯍꯨꯜ ꯍꯨꯟꯗ꯭ꯔꯤ ꯈꯪꯂꯕꯅꯤꯅ ꯂꯜꯂꯩꯃꯗꯨ ꯃꯅꯦꯝꯕꯨ ꯀꯧꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯅꯥꯛꯇ ꯄꯥꯎ ꯇꯝꯕ ꯆꯠꯈꯤ꯫ ꯅꯣꯡꯗ꯭ꯔꯦꯟꯁꯨ ꯃꯥꯒꯤ ꯊꯕꯛ ꯁꯨꯔꯤꯕ ꯑꯗꯨꯕꯨ ꯌꯦꯡꯁꯤꯜꯂꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯤꯑꯣꯏ ꯈꯔꯅ ꯃꯥꯕꯨ ꯐꯥꯔꯒ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯅꯣꯡꯗ꯭ꯔꯦꯟꯕꯨ ꯐꯨꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯆꯥꯎꯊꯣꯏꯅ ꯁꯦꯟ ꯄꯤꯗꯨꯅ ꯅꯦꯛꯄ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯣꯡꯗ꯭ꯔꯦꯟꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏ ꯂꯥꯛꯇꯨꯅ ꯅꯣꯡꯗ꯭ꯔꯦꯟꯕꯨ ꯊꯋꯥꯏ ꯀꯟꯕꯤꯕ ꯁꯥꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯗꯕ ꯃꯤꯒꯤꯗꯤ ꯏꯁꯣꯔꯅ ꯃꯤꯆꯪ ꯑꯣꯏꯗꯨꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯂꯜꯂꯩꯃꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯧꯔꯨꯔꯒ ꯑꯃꯥꯏꯕꯗ ꯐꯖꯅ ꯌꯦꯡꯍꯜꯂꯕ ꯃꯇꯨꯡ ꯂꯥꯏ ꯇꯤꯟ ꯀꯌꯥꯁꯨ ꯈꯨꯔꯨꯝꯗꯨꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯉꯁꯤꯗꯤ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯁꯥ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯍꯥꯟꯅꯒꯨꯝꯅ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯐꯒꯠꯂꯛꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯣꯡꯗ꯭ꯔꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏ, "ꯅꯨꯄꯥ ꯃꯆꯥ, ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯁꯤꯜꯂꯤꯕ ꯑꯁꯦ ꯃꯤꯑꯣꯏ ꯑꯇꯩ ꯀꯅꯥꯅꯁꯨ ꯅꯠꯇꯦꯗꯣ, ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯀꯨꯟꯗꯨꯅ ꯂꯩꯔꯤꯕ ꯅꯪꯒꯤ ꯃꯔꯨꯞ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥ ꯑꯗꯨꯒꯅꯅꯤ꯫ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯦꯀꯣ꯫ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯅꯪꯒꯤꯗꯃꯛꯇ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯐꯅꯅꯕꯇ ꯍꯣꯠꯅꯔꯒ ꯂꯥꯛꯂꯤꯕꯅꯤ." ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯣꯡꯗ꯭ꯔꯦꯟ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯧꯈꯤꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯂꯜꯂꯩꯃꯅꯁꯨ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯕꯦꯝꯃꯜ ꯑꯃꯗꯤ ꯆꯥꯎꯊꯣꯏ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯃꯤꯌꯥꯝ ꯍꯨꯞꯇꯨꯅ ꯇꯝꯊꯤꯅ ꯐꯨꯔꯕ ꯃꯇꯨꯡ ꯈꯨꯜ ꯑꯗꯨꯗꯒꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯇꯥꯟꯊꯣꯛꯈꯤ꯫ ꯅꯣꯡꯗ꯭ꯔꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯜꯂꯩꯃ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥꯕꯨ ꯃꯥꯒꯤ ꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯁꯤꯅꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫